Kurumjari, ISTV ki pau miyang tabiri bisingbu Naurebam Phillips na taram nokjari. Ahan bada moriba pau. Manipur sathari ba extra judicial killing amasung apaspa loktopagi matang da Supreme Court ta ngasi hearing sathakre. Lukrabi singi oiba grievance cell amadi sex worker singi scheme ama social welfare department na hangdongna na ba honari hari. Amadi Oza singna mairoi singda lari khakta takpi bagi matakta sports quiz na chingba kaya su takpi bagi matam oire haina additional director ya school na phongdokre. Hauzi pau sing sandong na pijari. Manipur de chahi kya gi mamang de gi chatarakliba extra judicial killing amasung Armed Forces Special Powers Act loktopagi matang da Supreme Court ta hearing chatakre. Sahi tarani thoi kaptangai riba Azad Khan kauban pamacha amabu lalobuni haina karamna hatkadori bano haina Supreme Court ki Justice Aptab Alamna ngasi gi hearing adu da phongdoki. Azad Khan hairiba nupamacha asi Manipur Police Commando amasung Assam Rifles na mayumdagi chingthoklaga labukta imung manunggi mamang magtada kaptuna hatkibani lalobagi irang thengnaribani haidana asigumba thawong chatharaklabadi hanadagi hena phibam lusilakani haiba wafam tamki Kudam Sangdam kaya galoinena Manipur Sarkar amasung High Court ki makada chathaba Magistral amadi Judicial Inquiry sing mapung phadaba kaya su puthoki. Ngasigi hearing aduda National Human Rights Commission ki maikaidagi Manipur da fact encounter lay haiba khangi adubu disciplinary action lobudingamde makoi yu enadi recommendation piba kaktani phongdoki. Colin Gonsalet na extra judicial killing case listing ama chamanga kunifan gi manungda sada marifudi Armed Forces chane Maramasina Special Investigation Team Sembagi Tangai Fadabale Haiki Amaromda Armed Forces Special Powers Ekimatangda Ngasi Chatakiba hearing Aduda Senior Counsel Jaidep Guptana Apex Court Asida Fongdokibada Apaspa Asi Yamna Maru Oibagaloinena Munna Kanaduna hearing Chataba Matuktai Haibadagi January Gitang Marida Amukhanna hearing Chatananaba Lekre Health Director Oiramba Dr. T.S. Suresna Lamdam Asidagi Apaspa Loktok Piyo Haina September Gitang Taramapanda Apex Court Asida petition Ama file Tarukibagi Matungina Apex Court Asigi Justice Mr. Aptab Alam Amadi Mrs. Ranjan Prakash Desaina hearing Asi Chatakibani Petitioner Gi Maikedagi Senior Advocate Joydep Gupta Amadi Advocate Biswajit Loinana Asok Kumarna Saruk Yaki Panbaya petitioner gi Maikedagi Apaspa Asi Manipur dagi Lokto Manipur Sarkana Lisingani Shupna Taramathogi November Gitang Kuntrada Imphal Municipality Area Natana Manipur Pumbada under Section 3 Apaspa 1958 ki Makada Disturbed Area Lokto Kiba Adu Chanahandana Kaktapiu Haina Supreme Court ta Wakalaki Bedagi hearing Asi Chatakibini Amaromda Ekasi Manipur dagi Mapungfana Loktokadabani Haina Iromchanu Sarmilana Chara Helakpa Chahi Taranithoi Fabagaloinena Mahakna Changsiliba Kongjang Asida Manipur gi Miyamnasu Sagutuna Makal Makakayagi Kongjang Changchinduna Lairibani Manipur da Lairiba Lukrabi Singi Oiba Grievance Cell Amadi Sex Workers Singi Oiba Scheme Ama Atu Matamda Hangdonu na Bohonargani Haina Social Welfare Minister Kumari Eke Mirabai Ngasi Sandel da Pangtokpa Nupi da Chataba Miot Minegi Matang da Pangtokpa campaign na Fongdokre District Women Committee United NGO Mission Manipur Chandel na Tongan ba Civil Society ke aga loinena sinduna Khasing Village Community Hall da Pangtokpa Thoramadu MLA DK Kurungthang Sandel gi CGM ke Saute Amadi Sandel gi DC Chitiranjana Chingba Myo Kana Sargyaki Thoramadu da Lukrabi Oihorobi Nupi Singda Makhogi testimony supiki MLA DK Kurungthang na Nupi Angangi Faikat Liba Scheme Sing Asi Kananaba Asi Asingba Myo Singna Fanganaba Honaba Preza Singna Mateng Pangbiu Haiki Chief Guest Hoikiba Kumari Eke Mirabaina Social Welfare Department of Fakatliba Tabak Thoram Singh Asida Chingamasung Tam Khaidukpagi Wafam Karisu Leite Lukrabi Singna Thenglariba Khudong Chadaba Kaya Kohon Nanaba Grievance Cell Ama Hangdokpagi Luinana Sex Workers Sing Oiba Scheme Ama Pakananaba Tabak Lokot Lehaba Wafam Phongdoki Masagi Morondom Inaba Magi Hakam Wanabada Tongana Sandala Biba the Satraba 6 workers in Hibatare I go in a Tongana I go in a lump Sedala Miro the Sandraba I go in a Mubi Bissing said Mokoi Pudaleta and the Vigidamata Skimama so I go back and wondering
Oza singna mairo singda lari khakta takpagi matakta sports quiz na chingba kaya su takpi bagi matam oire hana University and Higher Education Government of Manipur gi Additional Director Dr. RK Yai School na nupi kaptigi oiba Ideal College gi nipum doi suba mapak kumon gi thoram da phongdokrai ngasi college asida pangtoki bathoram aduda college asigi principal Dr. TIS Subhash Chandra Singh University and Higher Education gi Joint Director L Iboyama University and Higher Education Government of Manipur gi Additional Director Dr. RK Yai School amadi miyoi kyana sarukyake Manipur University na loba TDC gi farkyada college asigi khwaidagi mak yamna phangbi mahiroida L Landoni Memorial Case Award kusinaki founder member kayasu achamba kudol potpiduna ikai kumnabu utki wangang kibisna phongdona kibada matam amagi ahalaman kayana yamna wana honaduna lingkat piramba nupi khaktagi oiba Ideal College asi ngasidi mahiroi kayana kanaba pibangamle haiki matung tabada apaba mahiroi kaya puthongna naba ozasingna kathokpagaloina hona ningbagi apamba phongdoki college asida science stream hangna bagi sarkar gi mari lena basingda aiba cherol pisin khrabasu hauji fawbudi chapsaba pakum phangdri haibna chingba wafam sing phongdona ki Dr. RK Yai School na lamdam asida Manipur University gi makada college humudram doi leibaga loina mahiroi lising kuntra manga romna Manipur University gi parikya da sarugyari College singi awada passing kanar matamda makok thongba official kayana tongan ba wang kaya torpana thabakama paikana na bahona bada khudong chadab kaya thengnei Manipur gi education fagana na ba mahiroi amadi oza singna punna hona miner se haibu wafam sumhak na phongdoki adana sai chhatra jingna ola jingi lamdingu nakalam tutte adana pai taksi khasi maramsi halam menunggu oleh ugi rasing ugi am coba orang lain. Itu jadi bagi orang ramah hiram dah, main ngomong sahaja sportsa, debate, hiram kaya dah, main ngomong sahaja si, sahaja. Gaya kerja di, ngang sila tunda, masalah future career siapa mungkin nama pakai nanti. Anisuba Indo-Myanmar Regional Border Committee meeting Myanmar gi tamuda hawkre thasi gi taret phawba chatagadoba mipam aduda India gi oina 3 corps gi GOC Lieutenant General AK Sahanina luchingduna miyoi tarani toina saruk yari haina PIB Defense Wing dagi thadrokpa cherolaman hairi cheroladuna makatana phongdorokpada Regional Border Committee gi mipam asida Army amadi Civil Administration gi officer sing saruk yari mipam asina border area singda santi lehna naba amadi lalobagi irang thengamina naba khanake nakalani gi marakta marup mapang oibagi mari hena cheshananba warep lokhi hari Mipamadu Yauba Chatpagi Lambida 3 corps gi Geosina Myanmar da dojar taranitoi amadi Greater Machin Mari Kusinaki Myanmar gi delegation oina North West Command gi Commander Major General Sio Shishiwanna luchingduna sarugyaki Kengjoi TD block ki video na senja thumja tawi haiduna Thado Students Association amadi Cookie Students Organization Kengjoi block anina mahakpu thabaktagi loktok piyo haina Chief Minister da memorandum ama pisin krai ngasi Manipur Press Club ta pangthokiba pawgi mifam amada Thado Students Association Chandel gi President Thongkhobung Khongsai amadi KSO Kengjoi block ki Vice President oriba ngamsai chawthang yauna Thado Students Association amadi KSO gi Kengjoi block ki atelu chingba kayasu sarugyaki ngamsai tawthangna Kengjoi TD block ki video na tongan ba aran ba thabak kaya tawkhre haina puthokpaga loinana MGNRE GS ki apunba senfam charakna lupa crore amamakai hen ba senfam dagi ngasi fawba chada manga kaktuna lakli mak masagi Khergaon laiba yumda office oina hangli Scheme asigi thadarpa fund sing village chief amadi beneficiary sing dagi kakli fund release tawba matamda village chief singda mahakna ahangba cheda oina sign taholi hari video asina digital camera supply tawba matamda amadi NRE GS ka mari lena na photo namdasu maranai oina pangthui hari video asigi matang da ngasi chief minister da pisin kiba memorandum aduda lakliba tang taramanga fawgi manungda mahakbu thabaktagi lokthok traba tarbadi amadi mahaki makada Kengjoi block ki oina fund amata release tawdaba loinana miyam dagi lokhiba sanfam sing amuk halan ba haiba wafam sing yauri sarkarna hariba wafam sing asi
thabak oina pangtorak taba tarabadi khongjang kya sangsan gane haike. And if the government fail to do so, the student body and the public will take further steps, maybe in the form of strike, cooling ban, or any possible way which we think is a viable way. So, in that agitation, if any untoward happens, it will be the responsibility of the government concerned.